ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯅꯨꯡꯉꯣꯟꯕꯤꯅ ꯍꯧꯒꯠꯄ ꯉꯝꯗꯅ ꯇꯨꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯑꯁꯤꯕꯨ ꯅꯨꯡꯉꯣꯟꯕꯤ ꯅꯠꯇ꯭ꯔꯣ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯑꯦ ꯅꯨꯡꯉꯣꯟꯕꯤ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯣ ꯁꯦ ꯍꯧꯒꯠꯂꯨꯁꯦ ꯍꯧꯒꯠꯁꯤꯁꯦ ꯍꯨꯒꯠꯂꯒ ꯐꯝꯍꯜꯂꯦ ꯅꯨꯡꯉꯣꯟꯕꯤ ꯁꯦ ꯀꯅꯥꯅꯅꯣ ꯍꯥꯏꯔꯛꯑꯣ 이만하라봐 하 하이로 떠오름리세 이만하라보대 이마 마마기 문학다 허굴러게 젖게 떠보다 농원미나 분시부기 무코또 빠이라가 깝라가래 다다 이마는 나띠에 아이 시다 타박 떠보다 시다기 난타라가 뚜신마네 아이 겜 떠우드 와세아가 허굿게 떠보다 허굿부도 감드래 아두가 마마는 사이전 기부기 마마이도 losinna honari punsibu ukini haidana punsibana jingnana hogotpa ngamdana tusunme yabro ha ai khange nang neingonda oidaba ngange haiba punsiba taptharaga nungon bidi yenglaga haire se ai kem toroiba pakhatkenu se aigonda sengna hairo babaga aiga leitaba tanja sida nang nathanda tusingadaba nate seba hairo दादा सेंग हाइरोबा नुंगोनबी ngaya khal gai re ai seng na haike adubu ai ne haije ga doriba tamja ga doriba wase taraga da dada ima ga khana bi ndu ko punchiba tapthar gai re ai kem tawruse hairoba ima na kai doroi no ba नुंगोनबी na ima na ai ne pisuri ngai da wa charga mama na tawkhiba ꯐꯨꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯄꯨꯟꯁꯤꯕ ꯋꯥꯁꯤ ꯇꯥꯔꯨꯕꯗ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯈꯔ ꯇꯞꯊꯔꯒ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯦ ꯑꯗꯨꯈꯛ ꯍꯥꯏꯕꯗ ꯅꯪ ꯄꯥꯈꯠꯂꯤꯗꯣ ꯀꯩꯅꯣ ꯑꯩꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕꯗ ꯅꯪ ꯁꯤꯗꯤꯕ ꯀꯔꯤꯝꯇ ꯅꯊꯧꯅꯥ ꯂꯩꯖꯗꯦ ꯃꯤꯅ ꯉꯥꯡꯕꯗ ꯍꯣꯏ ꯌꯥꯅꯤ ꯉꯥꯛꯇ ꯅꯪꯗꯤ ꯁꯦ ꯐꯔꯦꯁꯦ ꯂꯥꯛꯑꯣ ꯇꯞꯅ ꯍꯧꯒꯠꯂꯣꯁꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯕꯤ ꯃꯃꯥꯏꯗ ꯅꯥꯟꯕꯤꯒꯦ ꯇꯧꯕꯗ ꯅꯨꯡꯉꯣꯟꯕꯤꯒꯤ ꯃꯃꯥꯏꯗ ꯆꯥ ꯑꯁꯥꯕ ꯍꯩꯖꯤꯟꯈꯤꯕꯒꯤ ꯉꯥꯡꯂꯒ ꯂꯩꯕꯗꯨ ꯎꯔꯦ ꯁꯤꯗꯤ ꯀꯩꯗꯧꯕꯗ ꯇꯧꯔꯤꯅꯣ ꯉꯔꯥꯡꯗꯤ ꯂꯩꯇꯦ ꯁꯤꯕꯨ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯁꯤꯁꯨ ꯏꯃꯥꯅ ꯇꯧꯔꯤꯔꯥ ꯍꯥꯏꯔꯣ ꯅꯨꯡꯉꯣꯟꯕꯤ 이마나 ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯔꯣ ꯅꯨꯡꯉꯣꯟꯕꯤ ꯀꯞꯂꯒ ꯑꯩ ꯍꯥꯏꯒꯦ ꯗꯗꯥ 이마나 ꯉꯁꯥꯏ ꯐꯨꯗ꯭ꯔꯤꯉꯩꯗ ꯆꯥ ꯑꯁꯥꯕꯅ ꯍꯩꯖꯤꯟꯕꯅꯤ 와도 따보다 분치바 하는데기 그래 성능을 레베도 해는 사오그라 분치바나 이마 거게 아이 왕강나게 zat게 떨어보다 zat게 되나봐 분치바부 농원비나 파이 농원비 까빼 다다 능 이마다 그림다 하이게노 아이 그림다 떠우드레세 아이 크나버세 얌밤니 다다 분치바 사오나 능나 아수기 얌 빵드리세 까이기노 नुंगोनबी नंगसे याम खांग कलिसे कईगिनो हा नंग नसा सोसी फाव तुमिना दुम लेगद्र नंग दादा नंग अदुमाय तौ असुमना पुनसिबाबु नुंगोनबिना खामलिंगे तंजादुदा मपासु हले चावबना याम पाखना चेंसिलगा इबुंगो इबेमा नुंगोनबी नबानी कइदौनरे हा पुनसिबा कइदौनरेगेबा पुनसिबा सावना बाबा ꯑꯩꯈꯣꯏꯁꯦ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃꯇꯪ ꯀꯥꯟꯊꯣꯛꯂꯒ ꯆꯠꯄ ꯌꯥꯔꯣꯏꯗꯧꯔꯤ ꯏꯃꯥꯁꯦ ꯏꯃꯥꯅ ꯑꯩꯈꯣꯏ ꯂꯩꯇꯕ ꯇꯟꯖꯥ ꯂꯧꯗꯨꯅ ꯅꯃꯧꯁꯦ ꯁꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯃꯃꯥꯏꯁꯤꯁꯨ ꯌꯦꯡꯉꯨꯇꯨ ꯆꯥ ꯑꯁꯥꯕ ꯍꯩꯖꯤꯜꯂꯦꯅ ꯃꯤꯒꯤ ꯃꯃꯥꯏꯁꯦ ꯂꯣꯏꯅ ꯏꯁꯤꯡ ꯍꯥꯟꯗꯣꯔꯦ ꯐꯠꯇꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯥꯝ ꯐꯠꯇꯦ ꯕꯕꯥ ꯆꯥꯎꯕ ꯁꯥꯎꯅ ꯀꯔꯤ ꯏꯃꯧꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯇꯧꯒꯦ ꯃꯥ ꯈꯪꯒꯅꯤꯗꯅ ꯆꯪꯈꯤꯒꯦ ꯇꯧꯕꯒ नुंगोनबिना कपलगा मपादु खामे बाबा इमादा दुमाई तौबिनु नमौदा पेंजददना तौरिन खरा लेरगा मराय फजकिनी बाबा मदु यारोय इबेमा नमासे खरा खंगनगदबने हाय मामा मामा नंग ताब्रो सिदा थोरोक लाओ तारबो लाओ वांगंगने सि लाओ सनानबी खरा केंगने खुमै हो तारे तारे कई हाइगे हाइबनो
ꯂꯥꯛ ꯂꯥꯛꯇꯅ ꯀꯧꯔꯤꯁꯤꯕꯣ ꯂꯥꯛꯑꯦ ꯀꯩꯅꯣ ꯃꯣꯏ ꯕꯕꯥ ꯆꯥꯎꯕ ꯁꯥꯎꯅ ꯀꯩꯅꯣꯗꯤ ꯀꯔꯤꯅꯣ ꯍꯥ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯃꯃꯥ ꯁꯅꯥꯟꯕꯤ ꯀꯔꯤꯝꯇ ꯈꯪꯗꯕ ꯁꯥꯔꯒ ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ ꯃꯣꯏ ꯕꯕꯥ ꯆꯥꯎꯕꯅ ꯍꯥꯏꯔꯦ ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ ꯀꯥꯏꯅ ꯅꯪꯅ ꯏꯃꯧꯁꯤꯗ ꯐꯨꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯆꯨꯝꯅ ꯐꯨꯔꯗꯤ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ 이모시기 마마이다 자 사바 젤리세 그리기노 마마 낭세 아수감도 팥쥐버세 그리기노 하 산한비 사롭나 오 나마우누비 삭파자비 지난이네 떠우리버 타박싱제 미치 얌나바 아두기니 부리세 얌 소우드리버도 퍼라버니 흥 와사락바다 마파 싸우거나 마마기 마마이다 쿠빡나 타이 낭 캉브라도 낭세 아수감 팥쥐버세 그리기노 낭세 아이코이세 콩깍 엄마다 윰시득이 깐톡바 야로이들이네 낭나 이모세 핫비게 도리 낭나 산한비 사우나 쿠메 오 나모우 누피 알라와이 누피세 마시기 미정다 아이고나 낭나 쿠팡나 타르바 너트로 페이페이 아이 윰시드 레이루이 삿키니예 노이 누가이나 레호 파레네 아두나부 이모우세 빠카타나바 삿크로 나삭도 스와이드 꾸이노 울라누 삿크로고 산한비 얌사우 삿가니 노이 윰시다 아이나 얌 라이닝ꯗꯅ ꯂꯩꯕ꯭ꯔꯣ ꯆꯠꯀꯅꯤ ꯑꯩ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯅꯨꯡꯉꯣꯟꯕꯤꯅ ꯃꯃꯥꯕꯨ ꯈꯥꯝꯃꯤ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯏꯃꯥ ꯅꯆꯥ ꯂꯥꯟꯖꯔꯦ ꯏꯃꯥ ꯌꯨꯝꯁꯤꯗꯗꯤ ꯊꯥꯗꯣꯛꯑꯒ ꯆꯠꯄꯤꯒꯅꯨ ꯏꯃꯥ ꯃꯃꯥꯒꯤ ꯃꯈꯣꯡꯗ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ ꯍꯩ ꯇꯧꯁꯤꯟꯅꯅꯨꯅꯦ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯤꯗ ꯇꯥꯅꯕ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯀꯞꯁꯤꯟꯅꯔꯒ ꯄꯨꯟꯁꯤꯕ ꯁꯥꯎꯅ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒ ꯌꯥꯎꯅ ꯇꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯅꯃꯧꯁꯤ ꯌꯨꯝꯁꯤꯗꯒꯤ ꯂꯩꯍꯟꯗꯕꯗꯣ ꯅꯠꯇ꯭ꯔꯣ ꯂꯩꯍꯜꯂꯔꯣꯏ ꯆꯠꯍꯟꯈ꯭ꯔꯒꯦ ꯃꯄꯥ ꯆꯥꯎꯕꯅ 이붕어 ꯅꯪꯅ ꯍꯥꯏꯗꯣ ꯀꯔꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯄꯨꯟꯁꯤꯕ ꯌꯥꯝ ꯁꯥꯎꯅ ꯕꯕꯥ ꯅꯃꯧꯁꯦ ꯆꯠꯍꯟꯈ꯭ꯔꯁꯦ ꯃꯥ ꯂꯩꯇ꯭ꯔꯗꯤ ꯌꯨꯝꯁꯦ ꯏꯪꯂꯅꯤꯗꯅ 와도 따보다 산한비 하라오라미 산한비 쿠메 아생바 쌀란크라지 아이디 마부 이모우네 하이바 숭엄감로 분치바 얌사우나 무까줘야래 쌀랄러지마 아두가 슐레이로 윰시다기 하우지막 아이고 짰키니 마시 하렴라가 능원비부 징라가 까도 짱키 마피머런 좀바 산한비네 짤로 낭 누피두가 고 누피두기 만났다 까얌 꾸이나 라이게도 engage 자오거나 마마 낭세 얌 팟다바 누피니 낭다 마시다 따나바 실리바 나트라 아두가 시마디 강무나 낭 꼬나 닝엄다바디 파워건고 아두가네 아이슈 낭가 머리 레이나드라바네 낭수 아이부 낭기 누파니 칼라누 아이슈 낭부 아이기 누피니 하이나 칼라로이 năng 사오르가 짱키 마마 산한비 얌 하라우나 퍼레 까이노 아이수 이탄다 레이바 ngamni tas 시다 따나바 아이나 신바니 와세 하름라가 이뭉다 짱키 분치보 호이수 뽀돔라가 톨레 마파 차오나 농아이탄 하레 이붕어 năng 잣도라브라 분치바 소르 상노 혼데 바바 ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯃꯇꯝ ꯈꯔ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯒꯦ ꯃꯄꯥ ꯆꯥꯎꯕꯅ ꯈꯨꯝꯃꯦ ꯍꯣꯏ ꯃꯇꯝ ꯈꯔ ꯅꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯐꯥꯎ ꯂꯩꯔꯨꯔꯣ ꯌꯦꯡꯉꯣꯏ ꯍꯣꯔꯦꯟ ꯅꯣꯏꯅ ꯑꯥ ꯌꯧꯔꯀꯥꯟꯗ ꯄꯥꯎ ꯄꯤꯔꯛꯎꯀꯣ ꯍꯣꯏ ꯕꯕꯥ ꯑꯩ ꯄꯤꯔꯛꯀꯦ ꯅꯨꯡꯉꯣꯟꯕꯤ ꯀꯞꯂꯒ ꯕꯕꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯄꯨꯟꯁꯤꯕ ꯅꯥꯏꯔꯦ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯛꯑꯝꯃꯒꯦ ꯂꯥꯛꯎꯀꯣ ꯃꯄꯥ ꯆꯥꯎꯕꯅ ꯍꯣꯏ फजन चलो अनीदो गाड़ी थौरग सुम लापद पुनसीबन नुंगोनबीद नुंगोनबी अखोई कदाइद चत्से हाबनो अइदी नोइरोमददी लैबसु पामथे कमाय तौसिगे नुंगोनबीसु खुमे होय अइसु अखोइददी लैब पामथे अदो बरारा कैनोमा थिरुरसे ngalingaisida mabani ne sum गाड़ी दो थौरकपद लंबीद पुनसीबगी ममानबनी दो थेंगने पुनसीबना असिबु
ꯏꯇꯥꯎ ꯊꯧꯕꯒ ꯊꯥꯅꯤꯜꯒ ꯅꯠꯇ꯭ꯔꯅꯦ? ꯅꯨꯡꯉꯣꯟꯕꯤꯅ ꯃꯥꯅꯦ ꯃꯥꯅꯦ ꯗꯥ ꯊꯧꯕꯒ ꯗꯥ ꯊꯥꯅꯤꯜꯒꯅꯦ꯫ ꯄꯨꯟꯁꯤꯕꯅ ꯀꯧꯏ ꯏꯇꯥꯎ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯅꯣꯏꯗꯤ? ꯊꯧꯕꯅ ꯈꯨꯝꯃꯦ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯕꯅꯦ꯫ ꯅꯣꯏꯗꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯄꯨꯟꯁꯤꯕꯅ ꯅꯕꯥꯅꯤ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯏꯇꯥꯎ꯫ ꯇꯨ ꯑꯁꯤꯗ ꯑꯝꯇ ꯈꯥꯝꯃꯨ ꯒꯥꯔꯤꯗꯣ ꯋꯥ ꯑꯝꯇ ꯈꯟꯅꯁꯦꯕ꯫ ꯒꯥꯔꯤꯗꯣ ꯈꯥꯝꯃꯦ ꯊꯥꯅꯤꯜꯅ ꯍꯥꯏꯔꯦ ꯏꯇꯥꯎ ꯀꯩ ꯋꯥꯅꯣ ꯈꯟꯅꯁꯦ ꯍꯥꯏꯗꯣ ꯍꯥꯏꯌꯨꯅꯦ꯫ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯦ ꯏꯇꯥꯎ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯊꯣꯛꯂꯛꯑꯕꯅꯤ ꯑꯗꯣ ꯕꯔꯥꯗꯔ ꯀꯩꯅꯣꯝꯃ ꯂꯩꯔꯒꯦꯅ ꯇꯧꯕꯅꯤ꯫ ꯊꯧꯕꯅ ꯈꯨꯝꯃꯦ ꯅꯕꯥꯅꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯥꯛꯏꯗꯤ ꯀꯩꯒꯤꯅꯣ? ꯈꯠꯅꯔꯤꯔꯣ ꯕꯕꯥꯍꯣꯏꯒ ꯏꯃꯥꯒ? ꯄꯨꯟꯁꯤꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯦ ꯕꯕꯥꯒꯗꯤ ꯁꯥꯎꯅꯗꯦ ꯏꯃꯥꯒꯅꯤ ꯁꯥꯎꯅꯔꯤꯁꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯦ꯫ ꯑꯗꯨꯅ ꯏꯃꯥꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤ ꯐꯥꯎ ꯃꯇꯝ ꯈꯔ ꯕꯔꯥꯗꯔ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏ ꯂꯩꯔꯨꯔꯒꯦꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯕꯅꯤ꯫ ꯊꯥꯅꯤꯜꯅ ꯈꯨꯝꯃꯦ ꯅꯣꯏ ꯃꯥꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ꯫ ꯍꯣꯏ ꯑꯗꯨꯅꯕꯨ ꯐꯔꯦ ꯏꯆꯟ ꯅꯨꯡꯉꯣꯟꯕꯤꯁꯦ ꯌꯥꯝ ꯁꯣꯛꯎꯗ꯭ꯔꯤꯁꯦ ꯐꯔꯕꯅꯤ꯫ ꯑꯗꯣ ꯀꯔꯤꯒꯤ ꯕꯔꯥꯗ ꯂꯩꯗꯣꯏꯅꯣ? ꯏꯆꯟꯒꯤ ꯃꯕꯨꯡ ꯑꯃ 이자옥 ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ꯫ ꯏꯇꯥꯎ ꯒꯥꯔꯤꯗꯨ ꯊꯧꯔꯛꯑꯣ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯂꯩꯔꯨꯁꯤ꯫ ꯄꯨꯟꯁꯤꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎ ꯍꯣꯏ ꯒꯥꯔꯤ ꯊꯧꯔꯛꯑꯒꯦ꯫ ꯅꯨꯡꯉꯣꯟꯕꯤ ꯊꯥꯅꯤꯜꯍꯣꯏꯗ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯁꯤ꯫ ꯅꯨꯡꯉꯣꯟꯕꯤꯁꯨ ꯀꯨꯝꯃꯦ ꯍꯣꯏ ꯂꯩꯔꯨꯔꯁꯤ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯒꯥꯔꯤ ꯊꯧꯔ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯣꯏꯔꯥꯡꯂꯣꯝꯗꯅꯤ ꯃꯄꯥ ꯏꯕꯣꯜꯅ ꯏꯁ 와크레다 ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯦ 이베마두부 ngasi ꯃꯪꯗ 우람이 ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ? 이붕어 ꯊꯣꯏꯕ ꯅꯪ ꯑꯝꯇ ꯂꯥꯎꯍꯦ꯫ ꯊꯣꯏꯕꯅ ꯈꯨꯝꯃꯦ ꯕꯕꯥ ꯀꯩ ꯍꯥꯏꯒꯦ? ꯅꯆꯦꯗꯣ 이빠ꯒꯤ ꯃꯪꯗ ꯌꯥꯝ ꯋꯥꯅ 우람이네꯫ ꯅꯆꯦꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯅꯪꯕꯨ ꯅꯆꯦꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ? ꯐꯥꯎꯅꯩ 이ꯆꯦꯒ꯫ ꯕꯕꯥ 이ꯆꯦꯗꯣ ꯈꯔ ꯋꯥꯔ ꯃꯥꯜꯂꯦ ꯃꯈꯣꯏꯒꯤ ꯃꯅꯦꯝꯗꯣ ꯌꯥꯝ ꯐꯠꯇꯦꯅ ꯍꯥꯏ꯫ 이ꯆꯦꯗ ꯆꯥ ꯍꯩꯖꯤꯜꯂꯒ ꯐꯨꯏꯌꯦꯅ ꯍꯥꯏ꯫ ꯑꯗꯨꯅ 이바ꯏꯅ ꯁꯥꯎꯗꯅ ꯌꯨꯝꯗꯣ ꯊꯥꯗꯣꯛꯇꯨꯅ 이ꯆꯦꯒ ꯄꯨꯟꯅ ꯃꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯂꯩꯌꯦꯅ ꯍꯥꯏꯔꯛꯑꯦ ꯕꯕꯥ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ 이ꯆꯦꯗꯣ꯫ 이보ꯍꯜꯅ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯅꯨꯄꯤꯅꯣꯅꯦ ꯌꯦꯡꯉꯣ ꯃꯄꯥꯗꯨꯗꯤ ꯀꯩꯗꯧ ꯂꯩ ꯍꯥꯏꯒꯦ? ꯊꯣꯏꯕꯅ ꯈꯨꯝꯃꯤ ꯃꯄꯥꯗꯨꯗꯤ 이ꯆꯦꯗꯣ ꯃꯆꯥꯗꯧꯅ ꯑꯗꯨꯝ ꯂꯨꯅ ꯇꯧꯕꯤꯌꯦꯅ ꯍꯥꯏ꯫ 이ꯆꯦꯒꯤ ꯃꯤꯆꯪ ꯆꯪꯉꯦꯅ ꯍꯥꯏ꯫ ꯃꯥꯃꯒ 이바ꯏꯒ ꯂꯩꯇꯕ ꯃꯇꯝꯗ 이ꯆꯦꯗ ꯑꯣꯠꯄꯤꯕꯖꯥꯠꯅꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯣ 이바ꯏ ꯍꯜꯂꯛꯄꯒ ꯇꯥꯟ ꯆꯥꯟꯅꯔꯨꯕꯖꯥꯠꯅꯤ꯫ 이보ꯍꯜ ꯄꯥꯈꯠꯅ ꯅꯆꯦꯗꯨꯕꯨ ꯀꯌꯥꯝ ꯁꯣꯛꯄ ꯃꯥꯜꯂꯤ ꯀꯌꯥꯝ ꯁꯣꯛꯀꯦ ꯍꯥꯏꯒꯦ ꯃꯥꯕꯨ? ꯊꯣꯏꯕꯅ ꯈꯨꯝꯃꯤ ꯕꯕꯥ 이ꯆꯦꯗꯣ ꯌꯥꯝ ꯁꯣꯛꯇ꯭ꯔ ꯃꯥꯜꯂꯦ ꯐꯔ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯩ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ 이ꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯤ 이ꯆꯦꯅ ꯂꯥꯛꯑꯣꯌꯦ꯫ ꯍꯣꯏ ꯆꯠꯄꯤꯔꯨꯔꯣ ꯑꯗꯨꯗꯤ ꯅꯪ ꯆꯥꯛꯀꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯣꯀꯣ ꯑꯩ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯨꯈꯤꯒꯦ ꯅꯆꯦꯒꯤꯗ ꯄꯨꯈꯤꯅꯕ꯫ ꯅꯪ ꯆꯠꯄꯗꯀꯣ 이빠 ꯆꯠꯂꯦꯀꯣ꯫ ꯃꯄꯥ ꯏꯪꯈꯣꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯍꯣꯏ ꯕꯕꯥ ꯑꯩ ꯂꯣꯏꯁꯤꯜꯂꯝꯃꯒꯦ꯫ ꯆꯥꯛ ꯊꯣꯡꯂꯒ ꯊꯣꯏꯕꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯊꯣꯏꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯕꯕꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯒꯥꯔꯤ ꯅꯪꯂꯔꯣꯏ ꯑꯩ ꯊꯣꯛꯑꯒꯦ ꯕꯕꯥ꯫ ꯃꯄꯥ 이보ꯜꯅ ꯍꯣꯏ ꯆꯠꯂꯣ ꯄꯣꯠꯆꯩꯁꯤꯡꯗꯨ ꯀꯥꯎꯔꯝꯕꯗꯨꯗ ꯃꯄꯥꯅ ꯍꯩꯃꯥ ꯉꯥꯏꯈꯣꯅꯦ 이붕어 ꯕꯕꯥ ꯀꯩꯗꯧꯔꯒꯦ? ꯅꯪ ꯄꯣꯠꯆꯩꯁꯤꯡꯁꯦ ꯋꯥꯠꯂꯤꯅꯦ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯨꯅꯦ ꯅꯪꯅꯤꯅꯦ ꯅꯪꯕꯣ꯫ ꯍꯣꯏ ꯕꯕꯥ ꯄꯣꯠꯆꯩꯁꯤꯡꯗꯨ ꯄꯨꯔꯒ ꯊꯣꯏꯕ ꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯤꯒꯤ 6ꯁꯨꯕ episode ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯋꯥꯔꯤꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇ ꯀꯔꯝ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯈꯜꯂꯤꯕꯗꯨꯒ ꯃꯥꯟꯅꯕ ꯌꯦꯡꯁꯤ꯫ ꯃꯌꯥꯝ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫